Manipur University da affiliate Touba College Singi Student Union ki Mikhal Pangthok tabagi mayokta Khoisau Naraba Mahirui Singna College Sing Thong Lonsinduna protest Toukhre ngasi Mahirui Singna so Lonsin Kraba College Sing adude Imphal College, Manipur College, YK College, Lilong Haurebi College, Standard College, NG College, Thambal Mari College amade Maharaj Bodhachandra College na chingba singde Khongjang aduda mari leinana Standard College ki Mahiroi Asem Vivek Ras Kauba amana Fungdorakpada Mari Lainaba Authority ga Yanaba ama Puraktri Faubudi Khongjang asi Handokpa Leiroi ngasi Thong Lonsin Khaba College Sing asi Hanglamba Thoklabadi Maduda Thorakpa Aphaphata Punamak College Sing na Pugadabane DM University ki Makhada Laiba Constituent College mangage Student Union ki Mikhal Hayeng Pangthok naba Khonare Amaromda Manipur University da affiliate Touba College Sing gi Student Union ki Mikhal Pangthok naba kayara khanna mari lainaba singda taksilabasuk ngasi fauba thabakta onthokta leide masina maram oiraga MU da affiliate tawriba college sing ngasi dagi madam kaktana thingjinbagi khongjang ngasi jangsin bane state asida leiriba college singi marakta achan mirai naibagi thawong ama chatharakliba ase yaningde maram aduna mari lainaba authority na athuba matamda hairiba college sing ngasi ki student union ki Mikhal Pangthok naba honabiyo karigumba yanaba ama puraktri faubade mahiroi singi khongjang haloi haina mahakna makhatana phongdokhi ngasi koi tawjiriba pressment asi koi game gi election di hayeng tawgani haina koi hong leitna dumak leire adu koi Manipur University ki makhat leiba college singi oinadi koi hui fawo notice thokta si koi hana ju haijagre haijabadu koi kemta response amta laktabadagi koi mamangda koi pressment fawo thoktuna koi nini gi manungda election gi notice thokpiu habadu jo koi thokpidrabanina koi khongchat singi oiba khongjang ama taksin jabo ina ngasi koi Manipur University ki makhat leiba college kudimak shut down tawbugi khongjang ajing ngasi dagi haure lo karigumba koina shut down tawjariba college kudimak adugi koina sadali check lakum matamda karigumba college hangam thoklagadi mauda tholakpa afata daita punamak college adugi authority amani principal na madugi daita punamak pugadamni habasi koi apunba mairoi jingi Manipur University ki makhat leiba apunba mairoi jingi maike dagi thamjari aduga karigumba si khongjang asi changalle haisi bawbuda koi notice kai gum ko makhata na thu matamda notice tholak tragadi koi gi mai leina bajingna thu matam notice tholak tragadi koi atop tongan bas dagi hena sathiba action amadi irang kya ama tholak ko ju ai hanya koi thamjari